नापत्ता मी लेनद्रब युम खरा कुकी मिलिटेंट्सना मई थारमले सुगनु मयाई लेकाइदा ngarang ahing nongmai kapsinduna landarakre Kakchang district amasung Bisnupur district alonaba Bisnupur district ki manungsana leriba napat mayai lekai mitai khulda mi leinadraba yum ahum lom ngarang nongthil pung ani rom taba matamda kuki militantsingna mai thadoklam le haire khunja singdagi pausi asina phangba paugi matungina de napat mayai lekai da leiba yum mayamba kuki militantsingna mai thaduna tanthorokpadage mafam aduda leiramba mitai sing lanjenarakuna relief camp singda hojik leire yum mai thaki baduda ningthina chaghauda ba yum tararom lehauke hairi ba yum sing asida lehauba pochai sing adu ngarang kuki militant singna huran bage thabak chatharaba matungda yum ahum lom mai thadoklam bane mai thare haibagi pau phangwadagi security force mafam aduda sangsinduna kuki militant sing takthokhi loinana mai kanbagi thabak chathaki aire amarom da ngarang numidang pung tarama thoirom taba matamda sugnu police station gi manungsan na sugnu mayai lekai da kuki militant singna laloi fai kuki khullom dage nongmai kapsilaktuna landa silakre aire khunja singna phongdorokpagi matungina de nongmai kapsilakpaduda khulngak liba khunja volunteer sing amade BSF ki kangbuna su handuna nongmai kapkhe masit oina nongmai kapna badu nongyai matung pung 12 minute kuntra fau bachathakhe masigi matungdagi de kuki militant singna nongmai makhata na kaplakhi de haire thogdok asigi kan kanadana ngarang numidang pung 12 minute kuntra rom taba matamda tangjeng leisan amade Songgen hairiba kuki khullasidagi sugnu romda nongmai round kaya kapsilakhe maruwaina kuki militant sangi laifam oiriba sabulok hairiba mafam asidage nongmai kapsilakpaga loinena bomsu kapsilakhi aire masigi matungda mafam aduda ngak senabagidamak leiriba commando sing IRB BSF na akan bangak senbagi thabak chathakhe adubu khunja singde numidang pung 3 hekta baga tumnadana kari thoklagadage haina mipaina duna leinare haire